ngasi phongkiba tongan Manipuri se phongsingi maruibi ipausing myamna thamjagi ahanbada sanalaiba poxidagi khonggasarga sakhiba sei phadriba yumnam huidrom high school gi kagi floor urful tare mo maril tadana thabak torambasing action lohongani loken school fagaransi mission gi makara sakhiba sei phadriba yumnam huidrom high school gi nauna saba mathol ani long building gi mathakhangba RCC gi floor urful tana kaide school gi floor gi phiba madu ubada wangoi AC gi MLA khuraizam loken mai Houna Saokhre mau maril ta dana thabak toramni ba miyoi sing mathak action lokot hangani haina MLA loken phongdokre kumja in lisingani ga kunga mathu gi December thada saba loiraga sanga khiba mathul ani long ba building asigi mathak thangba floor oiramni ba phiba madu ubada MLA na anga ko phongdoki Manipur lenga cabinet miyamna lokibo warep amagi matungina school si higher secondary gi thakta upgrade tawragani haina laukthokhrabani loinana warep adugi matungina school si gi building adu sakatkibani school adugi classroom gi oiriba phiba madu wangoi AC gi MLA khuraizam lokena yengsilubu matam school building gi ahanba floor da urful tana kairaga leirambaga loinana urful brang horaga leiramba thenakhi Kasing adu digi thulakpo urful gumlaba lengoi makup sing adu kagi kasin amada paidunu leiramba thenakhi classroom sing adu gi floor sing adu khutna khotpada urful oina thulakpa thenakhi MLA khuraizam lokena pawmising hai yumnam huidrom high school gi building gi floor kaibi gi pawsi miyoi khrana mak mobile phone whatsapp ki khuthangda thajilakpadigi khangmani yamna mawong tadana leibadu ubadagi mak masamangna sangsinunu yengsiluba matamda oiramliba phiba madu ubada angpa phawi classroom singda urful thokpa aduna maram oiraga mahiroi kaya lok thungduna naba yorakpadagi school sangningdaba phawba yaure phiba masi yenglagadi building asi khudong thiningai oi haida laloi karigumba akanba yo harakpana singba thoraklabadi misi mina yorako yabagi phibamda leramki maram sida school gi mathak thangba floor sida mahiroi sing class tawdana ba oza singda MLA na paktak pikhi yumnam huidrom high school asi matamamada Manipur lenga ki aphab school singi manungda sanba loinana mahiroi mak wang phangba masum pass to bigi sang wang wadagi lenga ki school phagaran si mission pekhalakpada mission sigi makara sengba sakatpagi thabak sangsilakibani madugi sarugama oina building asi sakatkibani saba lokiba sei phawba phadriba building asida oiramliba phibam masi anga ko phawi loinana lenga na education sector ra ehenma miyeng sangduna lenga ki school sing fogat hanana ba sangsilakpa matam asida lenga ki thauksila sisu asibu mingcha thiana na bo honnariba miyoi sing mathak action lokhan ganaki Mana makhatan hai school sari basi karamba agency no contractor na kana no hai education minister masum minister ga tanaraga khangdok na bo honagani adugo tangai phadrabadi nauna sana na khongthang phawbo lokhatkani mari leinaba engineer sing sel natraga na department gi makok thongba officials ni school sakapa matamda ningthi na yengsin biram labadi thawdo asi thoklamda basu yai asigumba samga sagatpagi thabak thoram singasi lainga na pakhatpa oirabasu miyam gi lanthum oigadabana laikai gi miyam nasu yengsin ba sangyaki MLA lokena irom maijraw da leiba health and wellness center gi phibam yengsin baga loinana center adugi building su mai satlama thenaki center asida mai gi connection taramdaba aduda nungaitaba phongok baga loinana maki maike digi asangma senpham putholaga connection tawraga neki mangna hiang thangdigi Irom maijraw taba lambi gi phibam singsinki amasum lambi asi PMGS ko gi makhada semjinana bagi damak senpham khara leire senpham asina masi sema konagadaba oidabana ma ki local area development fund gi sel haplaga hayengdigi hauna semjilagani loinana lakliba border lai khuramba numit nangnana ba sema lusingani ACC gi oina intervillage road sing pakthok gi thabuk su sangsin ba hore haina sumak na makhata ki Makasa tarak poina to mana pollution control board amasuma forest official sing sangan khidre Thobal district ki Yaripok hoiram mathak laikai da minor industrial estates MIE gi plywood factory amadi sawmill salai ri basing asi laingak na thingjen biu natraga na khoiram mathak laikai digi matam pumbagi hongdok pikro haina laikai dugi miyamna irang horakpadigi ngasi test of laki ba Manipur pollution control board amasum Thobal forest division gi official sing maphamduda sangan khidre maphamduda gi phangma paun hai official sing gi timaduna maphamduda year quality monitoring amasum maphamduda nil khongbagi sang onanabagi damak lakibani adubo miyam aduna di test tawbagi mathau tade maphamduda
MIE thamba yaroi hongdokpikho haiduna irang sakalakhi tha asigi maridagi GAC against the establishings of the Khoirom MIE Hills residential area na sinduna lekai miyam ko luidana mafam sidagi MIE hongdokpikro miyam asi laina pakpa yaure angang sing lerik pa yana dre haina khongjang sang sinduna lakibani tha asigi taraga nithuida Khoirom mathak lekai multipurpose community hall mifamadugi miyamna plywood factory amadi sawmill mapusina neklaga meeting tokiba MIE thamba pamba mafamaduda plywood factory amadi sawmill asi hongdokpikro haina demand tawri mafam asida aikhoigidi atataini makhoina miyam ama neklaga MIE thamba yaningi hariba mayam adudi haujiksu masak amata udre hainasu miyam aduna phongdoknarakhi iramasi gi matana Thobal Forest Division gi DFO TH Lokendro na pawmising hai Khoirom MIEC kumja English ngani taraga nipan gi linkat khibani adubu masi gi matangda lorembam toma koba JC gi miyoy amana complain ama torakpadadi Khoirom MIEC thasi gi nipan gi Forest Department na thingzinduna lakane Khoirom gi miyoy khra amana MIEC thingbigano haibaduga miyoy khra amana MIEC hongdokpikro masina haksang suknya oirakle nilkhongbi sang thokle haibadi Forest Department na Director Pollution Control Board CME bedigi ngasi si nilkhong mo thokpa air pollution thokpasing sigi test tawduna degree onana lakane adubu JC gi timasina nilkhongba air pollution su amata onba yaroi mafam sidigi MIE hongdokro haibagi warep lawkhre haibadigi ngasi goina handoksari makatana kari tawgadagi haibadu amuk lepnaraga khangalakigani hairi panba yabadi MIE Khoiromda plywood factory ani amadi sawmill kayamarum lairi masida natana plywood factory manga amasu nauna sagatpa horakle mafam asida MIE oina ayaba piramliba se lekai gi ayaba yawkhibra masida hangliba plywood factory sawmill singamadi nauna plywood factory hangnaba semga sagatliba mayam asi matawkramna kanana license pibano haina hangladuna mafam singasida numidang athingmagi matamda masing khangdana upuba gari mayam ama lakliba madi lekai miyam tumba saba mata yadriba sisu umari lenaba department singna karimata khangbidabra haina lekai miyamna phongdokhibasu lekhrabani atopa pawmadana mo oza amagi mathakte action law haiduna khongjang sangsingkhre Mahiroi singbu lairik takpi tambigani khangdaba Manipur University gi Biotechnology Department gi Assistant Professor amagi mathakta mari lenaba MU authority na action lokhatlo haiduna department asigi mahiroi singna wokat mifam gi khongjang sangsingkhre Biotechnology Department ngasi pungani rom taba matamdagi hauduna sangsingkiba wokat mifam gi khongjang adu mari lenaba department asida mari suba semester tamliba Nicodemus Mangsaba Kobo Mahirui amana phongdorakpada makoina ahum suba semester karakpa matamda department asigi assistant professor amana medicals biotechnology haidiba unit asi takpagi thaudang lawani adubu semester ahumgi tha taruki matam asida nongmata class ningthina tawkidi puna unit mari level section asigi unit amadigi ahum phawba hairiba assistant professor sina takadabani adubu unit sing asidagi suknatagi topic anidagi hena takpi tambikide masigi mathakta practical tawgadaba kayas nongmata practical tawdana semester adu losinki mathau masa khangdaba assistant professor sigi mathakta action lokhatpiu haina mahiroi sina department gi HOD amadi BC fawda kyarak hana wakalabasu action lokhatpikide assistant professor asigi aswebe kyagi wakalubagi dama mahiroi singda mental harassment pibigi mathakta handak pangthokiba exam da mark ki subject lobo mahiroi punamak fail ohelaki Maramaduna professor ama oiraga ethics ngaktaba mahiroi singbu lairik takpi tambigani khangdaba oza asigi mathakta MU gi authority na kudakta action lokhatpiu karigumba mahiroi sing taliba demand asi authority na thabak oina pangthoktaba tarabadi makha taba khongjang kya sangshinna ba sem sare haina sumangna makha takhi atopa pawmadana mo AR na lam lokshin bagi mayakta urkhulda miyamna rally sakre Assam Rifles na urkhul gi tungan bukhul singi lam lakshin na ba honarak pigi mayok masing yam na ba miyam na ngasi urkhul district headquarter da mega mass rally sakre tangkul furup ki civil society organization sing na sinduna miyoy lising mga gi matak sarug yaduna sakiba rally edu hungpung gi dongrai junction amasung urkhul gi mission compound gi mapamani thona hauraga phungrai tang la leiba ima market lusinki khongchada sida UNC gi president Khozon Nana People's Movement for Human Rights
Joycens Mazamu, Naga Women's Unions ki Presidents Asa Maroiba Mui Kiasuraki, Kongsa Duna Maramoiduna, Urkul Town, Gariama the Sanakide, Kaitelamadi Dukan Sing Tonglonaki, Tungda Miam Yoma Pangtokuna, Tankul CSO Singimaki, India Prime Minister Narendra Mudida, Memorandum Amasupisinki, Loinana Memorandum Asi, UN Special Rapporteurs on the Rights of Indigenous Peoples, Francisco Kali, Zemasum Asia Indigenous Peoples Peki General Secretary, Gam A. Semre Su copy among Pishinki, Tankul Civil Organization, na Prime Minister P. Kiba Memorandum Adu the High, Hokiba Kumza English singing a Tarak Turukta, Sakrikuno Village, the Assam Rifles, and Lam Lakshin Bahoraki, Masigi Matunda, District Sigituan to one Bukul Nipan Gilam Lakshin Duna, outpost hasn't cracked. Asumna Assam Rifles na Namduna Lam Lakshin Bikraba, Kul Singer Dudi, Sakrikuno, Rampoi, Kangpat Kulen, Tusom Sibi, Poi, Makum Lamlang, Gate, Karmasom, Waleli, Amasum Kasom Kuleni, Hariba Mapam Singers military garrisons on talk to the lady, Mapamasiga Akwe with the Kunjasan Satok over Paw, Yada, give him Madalakli, Saikagi Mamang the Nagamiamna, Abaspagi Matatam Yot Mine Kayamar, Mayuna Dunalakli, Asuguma Kaya, Sikangviduna Prime Minister Namiang Sangviraga, Assam Rifles and Laukshil Lam Singasi, Taduan View, Runana, Singi Ariadi, Apaspala Topiu, Swadi. Makasa Tarafoina to perform Minister Susindro Gilebactiva, Warolni, Kada. Huyalan Paugi to Pamariva, Paukranamo. Ngarang Kurai, like Kurembi, Mandap the Pangtukiva Tauramda, PSED, CAF, and PD Minister, Laisang them Susindro na Fondokiva, like Amatada, you Tingbangamdre, you Kanana Tinglibaki, and a Fondokiva Wapam Singadu, Lebactiva, Warolni, and Kadana Lobby Hedi. Wapamasi, Coalitions Against Drug and Alcohols, Kadagi Skateri Informations, and Publicity Kundongbam, Anandagi Sirolaman Hiveni, Siola Cinemakata Rai, Lamdams the Youth Tingnaba Manipur Liquor Prohibition Act 1991 Lady, Ek Ama, Luoma Sanhan Bahibis Kanagi Matono, Masilengaki Matona Tabra, Lengana Lengaki, Lady Police Ama the Excise, Sinadun Ek Asibu enforce the Hunduna, you think that when Havisi, Minister Nakamba Wat Pagira, Haina Hanglakli. Langan Masaki Taudang Masakang the Bana Manipur Gimapum Kuding the U Fonakone, Tasing the House Manipur U Ting Lives Imai Wales Club Maira Pai Biamadi, CSO Sinani, High Biga Hennes Fondoki. Makasatara Foina to perform Russia gi President Putin gi limo the attack to create Zelensky car atopogori Tiangaina create. Russia gi President Vladimir Putin Buhana Buhonarakpa Kong Tangam the Maki. Limousine the attack of Krehan report of Manhidi, Moscow and Ukraine, Mayok the Akan Mulan Sataringai, Etegadu Satakivani, Russians, Telegram, Senel, SPR report of Magimatungina, Putin gi, limousines Atuk Mamangi, Oitangba, Bildegi, Ahoba Makolama, Tolakibagalun and a Gari edu attack Satare Hanakang Nangaki, Dogumsum, Gari edu, Toidona Amangata, Toki the Vagaluina, Asu Angam Yaudana Maki, residence in Jonataki. Reported on Makatana Maduri, President Putin security Aki Bamarakta, Dikpoi Natraga, back of Motorcat Amadamaki, official residence Tahalakibani, Motorcat Aduda, Amar car, Mangayaki, Amasum Putina, Home supercar to the Tonki, Tagumsum reported to the Taudo, Karinumita, Tokibano, Havidi, Pankiti. Russians literacy car do control Gimatanga problem, Laiduna su attacks at Haragliba, Mapamaduri Asu Angam, Tokana Maki, Mayum Yokshin Mangoki, Akupasing Pandavida, Generals, SBR Nahai, President Putin attacked the Buni Hariba Taudo Dugi Ahenba, Pauxing, classify Wahenki, mirror.co.uk, Paladuna, General SBR Makatanahai, Taudo Duga Marie Liner President Gi, Bodyguard. Service ki Mako Amasum Atay Mioy Kaya, suspend of Gramasum Housing Makoi custody the lady. Presidena, Satok Sintawiki Matang the Kang Divasi, Masing Yam the Bamioy Krakatani Amasum, Makoi Loinamang Presidential Security Service ki, Mioy Sing Han Senel Asina Suklem Taki. Taudo Dugi Matang the Parky Singa Dugi Manung the Ahum, Makatana, Uba Punkide. Mioyising adu motor court adugi ahan bakar tongki basingdani amasu makoida kari thoklabagi haibisi house khangmangamdri makoina tongli bakar adu thodok tholiba mafam adugi kilometer khara lapnaba mafam amada pumhang hanglamki haina generals SPR makhataki
Amaramda Ukraine gi President Volodymyr Zelensky na tongba karga motorist amaga thengaina khre haina sagol sunumiki anganbada maki spokesman na phongdokre spokesman asigi matungina thawdodu Ukrainians leader asigi motorcade aduna ki pharuga satlingai de thokibani accident aduda khara soklabasu Zelensky gi phibam aruba oide haina su spokesman asina phongdoki spokesman Sergei Niki Forovna Facebook da thagat statement amada haki maduri Ukraine capital keep the passenger car amaga President Zelensky gi car amasum escort gari singa thengjenaki spokesman asina makatan hai President ga loina riba medic singna passenger car atugi driver da emergency aid pi ki amasum mapu ambulance amada transport aki President Zelensky bu doctor amana examine toki toigom su maduda phibam luna sokpan bigi mawng amada thena khide accident adu karamna thulakhibano habigi matangda law enforcement singna thijilagani hana su pausna phungdorakli makasa tharak foina pona pham pausi dike topa pau khrana miyam de yen thokadaba sengi dama government na phau kg amadu rupa kun ga manga da lairagani susindro India government napsa amasam atai scheme gi yenthokliba seng asi Manipur gi oina state asigi laumi singna puthokliba phawasi laisinduna sizinana bagi dama government na thorang tore masigi dama government na laumi singdigi phau kg amadur pakun ga manga da laisingani haina KPNPD Consumers Affairs Food and Public Distribution Minister L Susindro mitai na phongdokre ngasi pona phamga akhanana wari sanabama da minister KPNPD Susindro na hai Napsa National Food Security Act amasum atai scheme singidama India government na subsidize tawduna piriba senga si Manipur gi mapana gi pusilakpagi mohutta state asigi phaumi sing laumi singdagi phau laisinduna seng onthoklaga matungda miyamna phangana ba tharang tawre minister na hai laumi singdagi laisingadoriba phau singadu taknabagi dama modern rice mill ama sayesigi December thadagi pankhatpa horagani pung amada phau metric ton ahum takpa ngamba rice mill asina seng ashang bamasum seng makup tungan ba khandokpa ngami rice mill asi ahanbagi oina ama lingkhalabasu atienba matamgi manungna mission ani thamnaba thorang tori laumi singdagi phau laisinbagi matangda palladuna susindron hai phau laisinbagi thaba si akhanana nupi sing sejinagani government amasigi dama portal ama hangdoktuna laumi singdigi phau khomjinduna supply tawgodoriba nupi sing asi register tawhangani thaba asi pangthokpara department gi oina manpower yamna mathau tagadaba maramna ahanbigi oina tungan ba post gi meaningful contract basis ta recruit tawgani hariba posting asi gi manungda MBA civil engineers mechanicals engineers computers operator amasum LDC yauri masigi mathakta hana KPNPD gi lairiba staff sinju sizinagani haujimaki oina laumi sindigi phau loksinbagi thaba asi haudri adubo thaba asi sai sidagi haunabagi dama thorang tori phau loksinbagi thaba si mapung fana pangthoknabagi dama department gi official singna field da satuna yingsingani haina su minister na phongdokli susindron hai state asigi laumi singdigi phau laisinduna miyamna sieng oina fangadoriba sigi dama state ki budget lupa koti ifugani pan hapre phau laisingadoriba si 6 day mamagi makhada sathagadabani phau loksin nanabagi dama committee ama semgani phau loksin bagi thabak tawgodoribi nupi singa si mapom khudimaktagi mapung phana criteria amagi makhada khandoklaba matungda phau wansin bagi thaba si December thadagi hogani madugi dama app ama piduna maduda entry tahongani sejinagadoribi app adu NIC National Informatics Center na hojik semgali magna hai phau khomjinbagi nupi sindagi laisingadaba phau adu mapung fana paisilaba matungda moisture test toraba matungda rice mill da pusinduna takadabani experts sing haiba matungina phau tonamada takpada seng oina phangadori bisang asi takliba phau adu gi sada khumpuga tere khaktani hairiba sing andugi manungda seng akopa masum seng tektaba khandoktuna tungan pek tawgadabani haina supali Minister hai Manipur hojik laumi singna phau kg amada lupa tarakatret mall da lupa satruka marfugi sang yonba government na MSP minimum support price piduna phau kg amada subsidy yauraga lupa kunga manga mall da lupa lising amada laisingani so haidi makasa tarak poina to papa AR ama heart attack ta laikidre masakhangda wasi baksang leramle Kaksing district ta leba Assam Rifles ki kungani pan subo sector posting taba AR personal amangasi heart attack torok padigi lekat na ngamdana laikidre ngase ayu heart attack torok tuna laikidre ba mi ayudi Nepal gi
Maya Zone State ki manung sanba Darling District ki Rana Bahadur ni Mark Rifleman's number na Z 37005009 ni Mark Hana 37 subo AR gi ZD da posting taramadi handak ta Manipur lakhi bane miyo edu lek tharakpadi ki kaksing da Leiba Zion Hospital pukatunu lekana ki adumoinam hospital adugi doctor sing heart attack torakhi bane hospital yorokpa matamdadi Mark sina lakle haina phongdorakhi haidi amanamda Senapati district headquarter gi kharom da kilometer taramathoirom salaga Leiba Ningthopam village tamasa khangdaba sibaksang maleramne sibaksang adu ngase ayuk pung 8 makhairom tabada khunja singna thengnarakibani police ta sibaksang adu leire habigi pau pirakpadi gi Senapati police na haksang adu lokhatpaga loinana masa khangdoknabagi janim smoke ta thamkhraidi maka satrak poina to pauna mai mutkhibadagi ICU da Leiba Anaba ni Sire Karnataka State Assembly da saranga bathokre agency Karnataka gi Ballari area da Leiba hospital amadi intensive care unit ICU da lekanaduna Leiba Anaba ni mai laktabadagi khudong sadaba mayuknaduna lekidre wafamasi Karnataka lenga na tiyaning da phongdoki pa loinana hiramasi ki matang asauba issue sagatnaraktuna Karnataka Assembly da sarangna bathokliba dugi matang da thijinna bathabak paikale haiki hospital adu da Maula Hussein se kuntraga ma ko bamiwema kidney gi Anaba loinana ICU da thamlakhibani Atopana Linasipadi hospital adu da pukhalakhiba Sitema se kuntra ko bamiwema su ICU da laikanaduna lairakibani makhoi ani laikidaba du mafamadu da lairiba power supply kakhibadagi ni aduga mai lakhibadu mahut Sinnanaba lairiba power generator du so dif oibadagi ICU da mai piba ngamkidaba maramna Anaba ani du laikidabani haina mioi kharana phongdoknakibani Vijayanagar Institute of Medical Science Hariba Government Hospital adu Ballari District Headquarter town da leibani mai laktabadagi ICU da laikanariba Anaba mi ani laikidabani hariba mafam adu Karnataka lenga amasang hospital asigi authority na yaningdaba phongdokladuna mai laktabadagi mi ani du sikibanati karigumba power supply adu khudaki oina kakhiba tarabasu mod sinnanaba back of thorang tawduna matam punamakta lairibani ki State asigi Assembly House da Opposition Congress na phongdokibagi matungina state lenga na thausadabadagi Anaba mi ahum hospital adu laikhitabani maramisna state lenga ki health minister ke Sudhakar resign tawgadabani haina taksinki house gi mipamadugi 0 hour matamna opposition leader Sidaramayana phongdorakibada government ki hospital adu ayuk pung 9 gi 10 makai fawba mai lakhidi hariba matamsida back of town of Thamba power generator adusu salaikidi maramisnu lenga ki hospital adugi ICU da lekan aduna lakhiba Anaba ahum laikidabani haina sar story ICU da leiba Anaba mi ahum adu da hapa ventilator adu ningthina function taraktabadagi sikibani haina su congress na marak sikibani Lushilakpoina naharol gi thautang poksi dige to papa manamo sumanglila gi result wathok lakle organizer amadi jury singna kanglon chumna competition pangthokpa mathautai lai hemanta Manipur gi tanglaba art form am oiribe sumang kumai si khunai si gi sakyen mingselni khunai si gi amot pa soi aran khudimak fajaba sumang kumai nu miyam gi pungning wokal sengdokpa ngamgadori bani asugumba mamal yamlaba art form am matam sang hingan gi hairabdi festival natragana competition siliba organizer amade jury members singna kanglon sumna pangthokpa mathautai haina sumang lila producer association gi secretary Laisram Hemanta Lai Hemanta na pianaba phongdokre Manipur State Kala Academy na sinduna pangthok liba yang kai subo All Manipur Sumang Lila Festival 2021-2022 gi nupa kanut ki tuan ma Sumang Lila party taraga matuina atho ehen tana bigi ngasi laukthok ki result du organizer amade jury singna sataki ba thawongda pna ba phungdoktuna Lai Himanta na applicant oiduna Right to Information Act 2005 ki section 6 Close I gi makhara Manipur State Kala Academy Manipur State Sumang Lila Council amadi Manipur State Public Information Officer ayibi role pisinuna satakiba competition adu gi sana kanglon sing pibina pokat kre wakat sirol aduda maru oina pallibu of di State Kala Academy na pangtholiba Sumang Lila Festival asigi artist amadi Sumang Lila Association gi piriba marking system gi marik sumber report festival sigi safzaba rule and regulation yauna Sumang Lila magi manungda sin kya yaw yabagi stage performance ta satnagadaba property singadu mamutana phangan biu haina pali ngasi lakthokiba Sumang Lila festival adugi result da PNW gi thawong kya thengnare
amasum society amagi sakyen mingsel oiriba art form asi matam koina ngak senduna thamsi hairabadi sumang lira party script writer artist sing yauna festival sinbiriba organizer amadi jury singna sap saba sana kangon sing niam sumna pangthokma mathok tai so haikhe tendang na thamjaram ge du hausi koina di myam pau sumata sa lusinjara ge am sumyam pun anau babdet ngaminasi and thank you.